Maka Satarpada Nuntil Pauseki Chifongama Oiriba, Kangla Paudagi Lokocharagamzigi, Myanmar Resistance Force Singna, Control Touramba Township, Military Juntana Matang, Lousinba Horokle, Kaya Amana surrender Torokre Hari, Myanmar Military Juntana, Nawang Kihogi, San State Town the Hena Advance Oina Changsinbangam Kibaga, Loinana, Military Juntagi Matakta, Lan Houriba Tang National Liberation Army Kudum Salamba, Mapong Kaya Lousinbangam Cre, Maragasida, Military Juntagi Makaidigi, Makogi Mayokta, Lan Houriba Sang, Kulaiga Konana surrender Torokpata. Sel yauna ahenba kudong saba kaya piragani haina lauthorokibadagi anti-coup fighter taraga mari yamlaba khulai singa konana surrender torokre hairi pawasina makhata na hairibana Myanmar gi military junta gi mathakta lanhoriba Three Brotherhood Alliance na Central Myanmar amasung Sinaga faunariba yamna maru oiba highway asibu fauruga chatiba San State ki town ase haukiba chahi 2024 gi July de kudum chanchin kibani adumakpu military junta na mapam aduda sangsinduna air strike yauna akanba lantheng chatabadagi hairiba jaga sing adu control Nawang Kiyo Hairiba Mapamasi, Myanmar military officers Singi Maru Oiba Training Academy Ama Oiriba, Pin U Lawentaki kilometer Nipuga Mangarum Lapna Leba Mapamdani, Myanmar rebels Sing Kudum Salamba, Northeastern Lasio City, Asisu, Haukiber Ipil Tada, military Juntana Kudum Chansinba Namkre, Mapam Sing Adu, Loxina Bokona Bada, anti-coup fighter Kaya Harpangam Krihari, Tang National Liberation Army Mekaidegidi, military Juntana Pondorugli Pamasigi Matanga, Kadigumba Statement Amata Pondok Palatri, Adubu rebel group Asina. Mapamaduda Makatana administration gi thabak thoram sing paika na bohona basi military junta gi makaidagi yamna kanna offensive chatabana khudong tiba kaya ama mayok na duna lakhibani military junta gi makaidagi rebels sing gi mathakta air strike kaya leptana sataba asina rebels sing na hana khudum chalamba mapam kaya amasu loksinba ngamkhre air strike asina maram oiraga rebels sing hana gumna military junta gi mayokta kumang saksina changsinba ngamdre hairi marak asida military junta gi makaidagi makhoigi mathakta lan hauriba fighters sing khulai yauna sangsilakpa tarabadi akanaba selgi reward yauna ahenba kudong saba kaya pigani haina lokthokre adubu sel kaya yamna pigadawribano haibadudi chapchana phongdokpa leitri military junta gi offer asida anti-coup fighter taraga mari military junta da khulaiga konana surrender torokhraba fighters sing adu mapana ichini arm group kini aduga mangana pro democracy group ama oiriba people's defense force kini hairi maraktana AT gi luching purel kurung ama khuman gi page tagi post ama nikal khotcharaga thamjage lan kari gi damak thoan khibano haiba se hauzik phawba mayamdi lairadana makok maru oiriba asaw asang phawba ikhang khangdabagi maong tawi moigi anglo koki war thaba get to tayar amani paisilaga mai tharamena bu maitai khul ahum mari mai thariba karigino get to su makoina thajabani mitai da blame tawraga government ka mungnaram communal riots onthoknaba with planning amadani national media sing ready leire irang kandringaida pung ani makhai adwaidagi nomai lakhre Myanmar dagi pusilakpa mayamadu tap phagalakpa expose torokpada moigi demographic imbalance thoan laga power painaba 2026 census amadi delimitation ngai jaramba plan adugi mamangda NRC torokpa tare aduna irang tholi si irang tholabanina amasu themnaba mitok khandokpagi thaba asi thengtharedana mina sariba koksi aikoi khandre makhoi government ki office building property sing method mamangtagi mai thaba haukre maduna karam kanaba puraktabagi communal riot onthokni basi aduna tawnari basi karino kamaina tawbano kari tawgani haiba munna khanba amat changi khongba lupangi politics tawnagum si hairi makhatana August tha da sungsoi soidana NDA government ama laklagani haiba Nurul Hassan gi opam tamjige August tha da sungsoi soidana NDA gi government ama laklagani miyam gi oiba lengak adu leiraba khaktada lamdam asina chakot mekaida khumang sausinba ngamgani haina ngasi kanglei women's multipurpose cooperative society limited na Manipur rural livelihood ki matenga loinana Impal East ki kongba leishram lekaida leiba ima angobi community hall da pangthokiba balance prosperity resilience conservation mela haudokpagi thoramda NPP gi MLA Nurul Hassan na phongdokre mahakna makhata na haikibada state asida popular government ama lingbai basi miyam gi apamani maramaduna mathang tha Augusta state asida NDA gi government ama lingnabagi mekairomda changsili state asida hojik thokliba thawda wathok kaya asina chakot thorangi thabak singda hena khurau thangba ama oheli adubu hojikti tamna santi lakba haure popular government ama leiraba khaktada punna nungsi sarana chakot mekaide khumang sausinba ngamgani isagi kanaba sing tungoinaram laga miyam gi yaifa thorangda khumang sausinna changsin minaraba khaktada state asida santi amasung sakhotba purakani haiki makha satarakpada nungthil pausi ge chifongama oiriba pokzel dagi lokotchadaga thamjage president rule PR sangtaba pamde haiba maisho thonauzam ge upam thamjage president rule PR sangtaba pamde mapung papa warisin amadi ingtapa pibamda hanjillaba matung miyam gi oiba lengak ama semba pami haina RPI athawale gi national secretary maisho thonauzam da phongdokre RPI athawale Manipur unit ki state president chu oiriba maisho thonauzam amadi party
asigi maru oiba miyoi sing yauna ngasi Kaisampati leiba RPI Athawali gi office ta pangthokpa paugi mifam amada mahakna hai July gi tang 28 dagi haugadaba parliament session asida party politics toktuna Manipur gi mute chingna agenda ama khakta thokliba chahi ani helaba irang asi warisin puroknaba IDP sing masa masa gi yumda hanjinanaba free movement lehananaba amadi atai maru oiba wafam kaya gi matangda wafam pukhatpinaba appeal tawki Maesor Tonawzamna makha taraduna parliament session da on record ta thamba wafam sing thabak oina onthoknaba honabiu mamangda parliament ta mute chingna lamdam asigi oiba wafam kaya thongkiba laikrabasu thabak oina onthoktabana miyamgi asa kainingai machak oire haiki Pamising hangba wahangda RPI Athawali gi national secretary ama oina mahakna hai party asigi oina Manipur da PR sangthaba pamde karigumba president rule makata na sangthanaba parliament ta pukhalakpa tarabadi matang matamgi matung ina party gi national leaders singa pau phawna gani haiki naga singna kundaba chingkong chingya da matam kaktana kuki sing changba thingkre atingba se ngasi ahing nongyai dagi hauna chatna gani haiba FNCC gi wafam thamjage naga singna kundaba chingkong chingya da kuki sing changba ngasi ahing nongyai dagi hauraga matam kaktana thingba thamle haina Foothills Naga Coordination Committee FNCC na phongdorokli haiba muthil paukse gi chifong ama oiriba Royal Kati dagi lokhotcharaga thamjage hiramasi gi matangda FNCC na JTC gi convener Chiru Union gi president Kharam Union gi president CNPO gi president amadi NPO Senapati gi president ta aiba chirol thaduna mathau taba thorangsing lokhatpada mateng pangbinaba haijakre hari FNCC gi chirol asina hai kuki singna pakhalakli ba thorang kayana chingkhong chingya da khundari ba naga singda chauna khudongsa da batholakpadagi tangai fadana akhanaba thorang asi lokalapani ngasi ahing nungyai tagi hauraga matam kaktana kuki sing changba thingbagi maram piraduna chirol asina hai mangjauna na khangal lamba tawdana naga gi lamda fauraga German road amadi Tiger road samlakpani naga singi right ta chauna singnarakle suspension of operation su group ki kem kaya nagagi lamda saduna khulai matik chana paiba kuki militant sing thamjilakpana ingtappa phibamda akaiba thoale mafam kaya da paksana popi pambi thajilakpana mahusa gi khal kahelakpaga loinana mayai kaba drug te laisuraba miyoi kaya lehelakpada thoaningdaba crime kaya thoalakli matawa sumna nagagi lamda pakhalakli ba thabak tharam sing asi matam chana thingaudragadi naga miyam gi tungi punsida sauna akaiba thoroklagani FNCC na oirakli ba phibam asi chapchana mayoknana ba sem saduna leire naga miyam gi right amasung ikai khumnaba ngaknabagi matangda paikhalakliba thorang asida naga lupsingna mateng pangbiu hairi makhatana Manipur da thokliba irang asina mikok thibada khorok thanggadori illegal immigrant sing khandoklaba matungda Manipur da census tawbiu haiba JFD gi wafam thamjage India government na 2026 amasung 27 tagi lebak asida mikok thigani haina laukthokraba tungda Manipur gi oinadi hojik thokliba kangluk irang asina maram oiraga khorok thanggadori state asida logi wangwada changsilaga lesiliba mitop sing khandoklaba tungda census tawbiu haina Just and Fair Delimitation JFD committee na demand tawkhre wangkai thangjam lekai da leiba CCSK gi loisangdang asin nungthil pawisinga unabada JFD gi convener Jitendra Ningombam na hai Manipur da hojik oirakliba conflict situation asida census tawba maram chade karigino haiba taragadi mafam amadagi mafam amada lanjenaba mafam amadagi amada changtok jangsin yadaba amasang furu kanglukki oiba miyangda thabak tawnabana achumba asengba mikok thibagi phal phangba ngamloi aranba falda mikok thigrgadi maduda oihaugadaba khotongsadaba sing adu aikhoina hobagi tangai fadablai Union Home Minister gi pungning singsiladuna mahakna hai mitok khandoklaba tungda census tawgadabani census maong madil chumna tahonanabagi matangda miyamda wakhalon pinanaba hiram asida mamutta na khanglaba single loinana state asigi tongan mafam singda campaign chathaba hauragani masida sunatana census amasung delimitation gi matangda miyam punna wakhal taminabagi thabak tawbada punna chatmina sei masigi damak JFD na thonglauna hangdoktuna lei lana census tahonda bhaiba si aikhoi punamakki tangai fadaba thodang haiki JFDA gi maru oiba wafamda illegal immigrant sing khandoklaba tungda census tawbiu ani subada aranba yawdana mikok thiananaba akhang ai singa loinana campaign chathaba hauragani ahum subada achumba census amasung delimitation tahonanaba khongjangda lup khotingmak punna chamina si hairi makhatana paukse asigi editorial lokhacharaga thamjige IDP singi thamoinungi wakat in matching relief camp ta kaisum sangum leibaga manare hairi lengangna tawgadaba tawdang ama hojik phawba pangthokpa ngamdaba asi nungaite maktraba thamoidagi thorakpa wafam khara aikhoi relief camp ta lainingde mafam aduda lupa ama phawba thokte isa isu karamna semdoino aikhoi sibu hinglibra yumda leiragadi ingkol suragasu lawda uragasu isa isu semma ngamlami aikhoi yumda hanjage mitaiga kukiga hana sunabagi tawdo asina miyoi chaniga humpuram si
leikre yum lising taragi mathakta mai thakre internally displaced person IDP oina mioi lising humpurom leiri mayam asike manungda lising tara romti masagi yumda hanjinkhre aduga lising yankai romti hojiksu mayumda changba lengakna thinglaga thamli hairiba IDP lising yankai ase mitai khakta natte kukigisu mayam ama yauri mayum makai thadoktuna lanjalakraba singa si kham thengna lairaba mioi kanglukki manung chalabani lambi da thatlaga makoina samjaba sajaba pot khara lehenana ba khonabada phawba mabuk thana saba phangjadrabani makoisu matam amada yum amagi mabungo mabema oiduna macha masu singa ngahakta oiragasu nokheduna sanaramlibani hingbada changba machakpuna makoina suja nomjaraga tanjaramlibani matam adudadi nongmata social media da aikoi ware mateng pangbiyu haibasi kanamatan hairakidabani ngamna ba khonabana makoigi thodang oiraga hinglamba ngaktani masa masu leirik lesu tamhanba luhong khudongba lekai gi senthang thodo wathok singi potyeng loinamak masa mathanta langjaramlibani aduga ngasina upai leitraba haibadu oire relief camp ta leisilakpa matam sanglakpana maram oiraduna wakhal laina naba phaw yaunarakle masa masu semba ngamdabagi wakhalna pulumpuraduna hiningdaba mioi kya amasu yaurakle asigumba thodok asi awaba taraba IDP sing asina thon kibra makoibu marai bakta taisinduna adum hinganchi haibra lebak asigi constitution na citizen singda piriba dongsaba sing adu aikhogi lengakna makoida phanganba ngamlibra aikoi punamakna khangi madudi constitution na ngaksen bidraba mioi oina IDP sing hingli aduga sibagi matam ngaiduna leiri pibam asi manipur lengakna asum yengduna leibagi thawongna miyambu nungai handre haibasi thangjinba phai hairi Imphal East ki tongan bampham singda hangdokliba relief camp singda leidiba IDP sing na handakta masa masagi mayumda hanjaragi haiduna lakpada security force na achingba pibagi thodok thokre sanglaba sahi ani makhairom asi masagi mayumda hanjingi haibasu yadaba relief camp ta leidingai sida sinpham ama piduna hinghanbiu haibasu yadraba mayamaduna masagi mayumda hanjage khunda laita duna leijaragi haibasi haifam thokpani masida lengakna asuk yamna soliba asi karigino moreda natraga churasanpurda kuki singna koisilaga taba adugumba nattaba mitegi khulgisu adum thangnaba moirangpurel pukhau dolaithabi ikou amasung yingkhuman phawba ngak selaga IDP sing halanba ngamdragadi karamna chawkraba India asi nakoina ngakpa ngamgadoribano security force su adum lei aduga kuki singna maning tawna sanali mitei khaktang changba yahande mitegi lawpham sing kuki singna law uhali central force na karimata haide Manipur government su karimata phangdokte achawba irang ama thokraba matung tangkak naina mayumda hanjinba yaba mafam sing kari leibagi haina kupna yengadabani aduga khara hena section thorang lokhalaga hongjinba yaba mafam sing leibra haibadu tijinpham thokpani kaidongoi loigani haiba khangdriba irang asida IDP singbu makatana adumak relief camp singda lehan baibasi kaisum sangda thambaga chap manai hingbagi lambi puraktragadi masa masu semba ngamsilaktraba IDP sing masa mathanta sijabaibasi masa mathanta tarai asigumba awaba mayam asigi marakta chief secretary oiramba PK Singana lakliba December phawbagi manungda IDP sing mayumda halangani haina phongdokhiba laikre mahaki wafam aduda IDP singna haraunaki adubu lebak thibadi miyamda thajaba piramba PK Singasu transfer tokthokre hojiksu mahaki wafam adu hingduna lehogani haiba thajaba ngamlaktre matang asida panjaning wafamdi pukhau makeida internally displaced person IDP singna mayum uningmanbadagi torel da iroiraga security gi athingba kidana lanthoklaga changluraga lehoba pibam adugi mapau tambada thamoisoi makoibu atuba matamda masagi mayumda halananaba hotnabada ayat pirakpa singi mathakta akan mamieng changbagi tangai fadaba leire haijaningi haidi